पाउसेदी युम्फम ओइबा मरोइबा पाउ खरा अपडेट तौगिरि पॉजिटिव ओइबा अहुम अमसु लाइकन्नबा ngamdana ngasi Leikhidre मियोइ मरफुद्रा अमना नौना पॉजिटिव ओइरे चटलिबा पुंग कुनमरी असिदा कोविड-19 पॉजिटिव ओइबा मियोइ अहुम अमसु लाइकन्नबा ngamdana Leikhidre आइरे Leikhidabasing asi Imphal East dagi ani amadi Thopal district dagi amane Leikhidabasing asi Tharakkhre state asida COVID-19 asian kiba miki masing kontra manga Hukhre Health Department ki Additional Director su oriba department asige wangangloi Dr. Khoiram Sasikumar mangangna thadorakpa cherol amana hai chatliba pung kunmari asida tribal history leitaba mioi marfutra COVID-19 positive oire masige manung to kunmari amadi Central Armed Police Force dagine nauna positive oraklabasing asi Tharakkhre state asida COVID-19 ki apun confirm case lising taruk chatruk marfutra mapan Hukhre chatliba pung kunmari asida mioi jam kun mangat laichat asida ki faduna discharge taukhre haujuk phobada laichat asida ki phagiba mi ki masing lising mari chani pan marfutra mapan Hukhre haujuk active case ta lising amaga chatret umpumanga leire yamna tang na thokpa thodok amada ATM da sel hapnaba Hotnaringeida Sakkhangdabasingna Nongmei Kapsinduna Lupa Crore amarom Laktuna Cheksinnaba Nongmeina Pallaba bank ki staff Laikannaba Ngamdana Leikhidre Manipur da yamna tang na thokpa thodok ama oina ngasi ayuk pung 10 makharom tabada Sosanpur da leiba State Bank of India SBI ki ATM board amada sel hapnaba Hotnaringeida Sakkhangdaba kangbu amana Nongmei Kapsinduna Lupa Crore amarom ki senpam Laktuna Cheksinnaba aire Nongmeina pandra soklaba bank ki staff ama Laikannaba Ngamdana Leikhidre pamiyo ese aram ranjan chahi kuntraga dade apopa Leikhidre rajen Sisipur district ki manung chanba jawbeng khun tambak tagine thokdok asigi matang da pausi asina phangba pau amana hai Sosanpur police amadi new market ani ki marakta leiba State Bank of India SBI ki ATM put amada bank asigi staff amana sel hapnaba Hotnaringeida Sakkhangdabasingna Nongmei kapsilakibane Nongmei kapsilakwa aduda staff asi Nongmei maruna panduna choke ngasi lot tawkiba yamna ba senpam adu Sosanpur ki akoi bida Leiriba ATM singda haplaba senpam ni aire pawosina makhatana ai mi yamna kungna taba mafam orba su Sakkhangdabasing aduna haisingna selsing adu Laktuna motorcycle bike amada nanthokna chenkibani aire thawdok asige matangda Sisipur police na case ama lokotuna thijinba Hukhre atopa paw amadana Ngamkheida Leiriba India ki Lanmising Cheksinnaba home ministry na Khanghnkhre India amadi China lebakani asige marakta Ngamkheida ki matangda Ladakh ki line of actual control LAC da ungkatnaba ki chang engkalakliba asige yenglaga Ngamkheida Leiriba India ki Lanmising mikop na home singna leinaba India government ki Ministry of Home Affairs na Khanghnkhre agency dagi pangpapaw amagi matung ina lebakani asige marakta ungkatnaba ki chang engkalakliba asidagi Indo China Indo Bhutan amadi Indo Nepal ki Ngamkheida Leiriba India ki Lanmising asida Cheksinnaba Khanghnkhre Indo-Tibetan Border Police ITBP amadi Shastra Sima Bal SSB da China ka lona ba mafam singta petrol toina chatuna yang sinbagi thabag hengkatnaba Khanghnkhre aire masida sunatana ITBP sing asi Uttarakhand Arunachal Pradesh Himachal Pradesh Ladakh amadi Sikkim ki Ngamkheida singda so section na ngaksinaba Khanghnkhre loina SSB ki ahen bulan mi kya su India Nepal ki lona ba Ngamkheida ki sarukta thomjenkhre aire khongthang asi aukiba lebak pokpanamita Home Ministry Secretary of Border Management ITBP amadi SSB ki awang pathaki official singna sarukjatuna pangthoki me bifamda warep nakibane aire baragasida India ki Prime Minister Narendra Modi Hatlu Haiba mail ama National Investigation Agency da Tharakkhre hojik India ki Prime Minister oibeda natana malem gi miyam na thodok hendok na Sakkhangdaba Narendra Modi bo Hatlu kil Narendra Modi haina mail ama National Investigation Agency NIA ki mail da Tharakkhre aire agency ki pau amana hai mail asi leba asi ki National Security da chawna singnaba ama oire mail asi mari leina Ministry of Home Affairs na NIA na che thadura Khanghnkhre hokiba August 9 ki ayuk pungtar amaga makhai rom taba matamda jalal wani 12345@gmail.com dagi info.mum.nia@government.in da tharakhibani aire pawosina makhatana ai asigumba mail ama lakpadagi Modi bungak siliba Special Protection Group SPG ga Ministry of Home Affairs ka paw phawnatuna lokotpa yabasing lokotle hiramasida Intelligence Bureau Defense Intelligence Agency dagi mihusing yawba Multi Agency Coordination Center ga NIA ga kusamnaduna thijilagani aire nakalamromda Phusam WASHILA gi Misi taraina Loude HERICON Phusam WASHILA masagi chahi taraga taruk tangai ba maing Imphal Bangundagi tunggi khunai asiki jumbiral oigadoribi asa chawna leiribi nupi masa asibo miyoibiki minungsi yaudana nupi oibiki ikai khumnaba manghalaga
tamthina ot nairaga langthoklamba matung Leikhidaba aibasi yamna laibak thiba thodokne thodok asi HERICON na taraina khak Loude aire Ethno Heritage Council HERICON gi cherol amana ai thodok asi gi matang da leingak nasu mihat pa mioi sing adugi mathakta athuba matan da matik chapa cherak pigedabane karigumba leingak na rajniti gi akhuba mityengda aigi mi gi yengduna mihat pasing adu nathaina ba hot arklabadi tungda WASHILA da tariba dasa asi hingori banupi oibi kaya da sutarak loi ainingai leite COVID-19 gi laina laijat asi da hingba amadi sangba ani gi marakta miyamna ainingai leitana wanarba matam asida mioi kharana mai ka bichin sak chaba amadi jon bahen ga laktuna asigama moral jawdaba sanga gi oiba thodok wathok kaya thoklak pasi isa isana su khanthagada bane mama mapa oiba sing na su masa sing ba Cheksinnna warak watem duna ngak chen bigada bane miyamna su makoi sing asidagi Cheksinduna marufangna aikoi khunai asidagi mutalasi haire aroiba da content sing asigi maroiba pau khara asiba pau tanjari ba Manipur local news YouTube channel amadi Facebook page asidagi yengbirbu punamak puthaga chari loinana channel asina atom da kanarabadi subscribe like and share tawba kawi gunu punamak po amukhanna thaga chari